Nahak kayam kuina thamoy sokna laikhigani kayam wana lenkhige hairibano nangna wana lenbagi kari kanaba phangbano mahakti nangi nafamdagi chatkhiba kuirabani nahakki nafamdagi yamna lapna nahakna khalli hojik phuwa nangi nafamda leiri haina chumbra tawatabu nangna khalliba wakhaldo aranbani nangna mabu nungsirubagi nangi kokta nangi wakhalda nangi thamoida magi wakhalda do leibagini asengbagidi nangi nafamda leiba natri magi wakhal khallubagi kanaba leiraroi nangi thamoidagi nangi nakoktagi magi wakhalla do lathokro magi wakhal khanbana karigumba amfuba kanaba phanglaroi nasana nasada awaba piba nattana karigumba amufoba upai leiroi mana nangbu kaukhraba natra nangsu mabu kokthokro isada hanjin hanjin awaba pirabadi nongma natraga nongmadi nahak achauba laina ama narakpa yai hairiba laina adugi maramdagi nahakki punsi adu mangkhigani aduna maram oraga asigi leiriba pakhang lesa khudima gyan taminasi kanagumba amana kanagumba amabu thadoklaga chatkre haina isa gi maman yamlaba punsi asibu manghanba haiba se afaba nate adugi sarukta Allah aikoina tawkhriba tabak sing ado toba tawklaga Allah tabarak taala gi ahkam sing amasung Rasulullah sallallahu alaihi wasallam gi tariqa da punsi le nabu nasi asing mamni kanagumba amana haki awaba ado Allah tabarak taala da haiza bataraba boy bataragadi Allah tabarak taala nam haki awaba du kokpigani khwaidagi santi leiba mafamdi Allah tabarak taala da dua tawraga mahaki sajda da Allah tabarak taala da haiza basitagi hena santi leiba mafam ma fobo leiba Allah na koi kuding magyan tan boysan